India के President ओइरंबा रामनाथ कोविंद लुचिंगबा हाई लेवल पैनल ना पाइखलखिबा One Nation One Election गे recommendation ngasi Union Cabinet na Yaakhre masiga loinana high level panel na recommend tawrakhiba leibag asida Parliament Assembly amadi local bodies singe election matam amatada pangthokpa haiba wafamda ayaba piki ngarang Union Home Minister Amit Shah na leibag asida athubada One Nation One Election gi policy chatnahannaba thabak paikhatli haina phongdokhibagi matung inna ngasi cabinet ki khongthang asi paikhalakpani cabinet na aiba pikhiba sigi mari lainana Union Minister Ashwini Vaishnana phongdokhibada leibag asida Parliament Assembly amadi local bodies singe election matam amatada tangkak ani thokna pangthokani Parliament amasung Assembly election sing matam chap manana pangthokpaga loinana ani suba tangkakta numit chamani leiraga local body ge election pangthokani khongthang asina election pangthokpada changliba yamlaba senfam hanthahanbaga loinana governance ta khudong chahangani haiki panba yai hawkhiba kumjali singani kulhumdoi ge September anida center na high level panel semkhibaga loinana numit chamaga marfudra mathoi changna stakeholders sing experts singa khanabaga loinana research work kaya yengsilaba matung chahi asigi March thada lamai lising taranipan ga chatruk kuntaruk yawba panel ge report adu center da lankhatkibani